ꯑꯄꯦꯟꯕ ꯂꯩꯇꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯄꯥꯝꯕ ꯐꯪꯂꯒ ꯋꯥꯈꯜ ꯂꯣꯏꯕ꯭ꯔꯥ? ꯑꯄꯦꯟꯕ ꯄꯣꯛꯂꯒ ꯋꯥꯈꯜꯒꯤ ꯄꯟꯈꯩ ꯂꯦꯞꯂꯕ꯭ꯔꯥ? ꯋꯥꯈꯜꯗ ꯄꯨꯟꯁꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯕꯗꯤ ꯇꯥꯔꯤꯕ ꯄꯤꯔꯥꯡꯁꯦ ꯍꯔꯥꯎꯕ ꯈꯛꯇꯒꯤ ꯄꯤꯔꯥꯡ ꯑꯣꯏꯔꯝꯒꯗꯧꯕꯅꯤ ꯍꯥꯏꯅꯕ ꯂꯩ꯫ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯕ ꯂꯩ, ꯑꯄꯥꯝꯕꯒꯤ ꯄꯟꯈꯩ ꯑꯃ ꯂꯩꯕ ꯃꯤꯑꯣꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯨꯝꯂꯤꯕꯅꯤ, ꯊꯥ ꯒ꯭ꯔꯍ ꯀꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯒ ꯅꯪꯒꯤ ꯋꯥꯈꯜꯒ ꯃꯥꯟꯅꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯣꯛ ꯆꯞ ꯃꯥꯟꯅꯩ, ꯑꯃꯗꯅ ꯍꯦꯟꯅ ꯄꯥꯟꯁꯤꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯣꯛ ꯑꯃꯗ ꯈꯜꯂꯤꯕ ꯋꯥꯈꯜꯒꯤ ꯆꯥꯡꯗꯤ ꯈꯦꯠꯅꯩ꯫ ꯑꯅꯦꯝ ꯑꯋꯥꯡ ꯂꯩ, ꯐꯖꯕ ꯊꯤꯕ, ꯅꯨꯡꯁꯤꯕ ꯄꯥꯝꯗꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯨꯝꯂ ꯃꯥꯜꯂꯦ, ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯕꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯆꯨꯝꯂꯕꯗꯤ ꯍ꯭ꯌꯨꯃꯦꯟ ꯒ꯭ꯔꯤꯗ ꯍꯦꯁ ꯅꯣ ꯂꯤꯃꯤꯠꯁ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯂꯥꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯕꯔꯅꯔꯒꯤ ꯕꯪꯒ꯭ꯂꯣꯅꯤ꯫ ꯀꯥꯎꯟꯁꯤꯜ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯤꯛ ꯑꯃ ꯆꯠꯊꯒꯗꯕ ꯃꯤꯇꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯎꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯗꯦ ꯃꯅꯤꯄꯨꯔꯗ ꯍꯟꯕꯒꯤ ꯋꯥꯈꯜ ꯆꯪꯗꯦ꯫ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯂꯒ ꯊꯝꯂꯨꯏ꯫ ꯍꯥꯏꯔꯨꯏ ꯑꯃꯔꯣꯝꯗ ꯏꯪꯊꯕ ꯅꯥꯏꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ, ꯌꯦꯛꯅꯕꯒꯤ ꯏꯍꯨꯜꯅ ꯁꯃꯨꯗ꯭ꯔꯒꯤ ꯊꯠꯀꯨꯡ ꯋꯥꯡꯈꯠꯂꯛꯂꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ꯫ ꯑꯃꯔꯣꯝꯗ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯊꯣꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯅꯥꯏꯇꯣꯝ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗꯗꯤ ꯀꯅꯥ ꯎꯔꯛꯇ꯭ꯔꯦ? ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯌꯥꯟꯗꯨꯅ ꯈꯥꯡꯕꯅꯤ ꯄꯋꯔ ꯄꯥꯝꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯤꯕ ꯃꯪꯂꯥꯟ ꯀꯌꯥꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗ ꯑꯣꯠꯂꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯃꯨꯡꯗ ꯎꯪꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯌꯦꯠ ꯊꯪꯕ ꯈꯨꯠꯀ ꯆꯞ ꯃꯥꯟꯅꯔꯕ ꯔꯥꯅꯤ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯗꯒꯤ ꯄꯔꯁꯅꯦꯜ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯥꯛꯏ ꯆꯦꯝꯁꯤ, ꯎꯅꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯅꯦ, ꯀꯩ ꯍꯥꯏꯈꯤꯁꯤꯒꯦ? ꯔꯥꯅꯤ, ꯑꯩ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯇꯕ ꯌꯥꯗꯕꯅꯤ, ꯃꯈꯣꯏꯒꯤꯗꯣ ꯊꯣꯛꯂꯒ ꯇꯧꯁꯦ ꯍꯥꯏꯌꯨ꯫ ꯋꯥꯔꯤꯁꯤ ꯈꯔ ꯂꯨꯕ ꯃꯥꯜꯂꯤ꯫ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯅꯠꯇꯦ, SP ꯃꯁꯥꯗꯒꯤꯅꯤ꯫ ꯏꯆꯦꯝꯁꯤꯒ ꯎꯅꯅꯕ ꯃꯤꯗꯨꯁꯨ ꯗꯦꯜꯂꯤꯗ ꯊꯨꯡꯉꯛꯈ꯭ꯔꯦ, ꯑꯌꯥꯕꯗꯨꯗ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯌꯧꯔꯛꯄꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯉꯛꯆꯥꯅꯔꯦ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯅꯤ꯫ ꯃꯥꯁꯨ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯐꯔꯦ, ꯌꯧꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯆꯪꯍꯜꯂꯛꯎ, ꯃꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯀꯩꯅꯣ ꯇꯥꯔꯒꯦ꯫ ꯍꯣꯏ ꯍꯥꯏꯔꯒ ꯔꯥꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯅ ꯃꯤꯀꯨꯞ ꯈꯔꯁꯤꯗ SP ꯅ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯤꯕ ꯃꯔꯝꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯦꯁ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯗꯧꯔꯤ꯫ ꯆꯪꯕꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯒꯦꯁ ꯔꯨꯝꯗ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯁꯨꯗꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯦꯕꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯥꯕ ꯂꯧꯏ꯫ ꯁꯨꯗꯦꯁꯨ ꯂꯥꯛꯂꯤꯕ ꯃꯤꯗꯣ ꯌꯥꯝꯅ ꯂꯨꯅ ꯈꯪꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯈꯪꯕ ꯑꯣꯏꯔꯝꯕꯅ ꯉꯛꯆꯥꯅꯩ꯫ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯐꯝꯃꯤꯟꯅꯔꯦ ꯁꯣꯐꯥꯗꯨꯗ ꯃꯥꯌꯣꯛꯅꯅ꯫ ꯑꯀꯤꯕ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈ꯭ꯔꯒ ꯁꯨꯗꯦꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯄꯔꯁꯅꯦꯜ ꯔꯤꯀ꯭ꯋꯦꯁꯁꯦ ꯀꯌꯥ ꯂꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ SPꯗꯤ ꯑꯩꯒꯤ ꯅꯛꯅꯕ ꯃꯔꯨꯞꯅꯤ, ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯕꯅꯤ꯫ ꯑꯩꯗꯤ ꯃꯁꯥ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯦ, ꯅꯨꯡꯉꯥꯏꯔꯦꯗꯅ ꯏꯆꯥꯗꯤ꯫ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯍꯪꯗ꯭ꯔꯤꯉꯩ ꯏꯆꯝ ꯆꯝꯊꯣꯛꯂꯒ ꯔꯦꯛꯁꯇꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯔꯦꯛꯁꯨ ꯅꯣꯛꯁꯤꯜꯂꯛꯏ, ꯍꯣꯏ ꯃꯦꯝ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ꯫ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕ, ꯅꯨꯡꯁꯤꯕꯅꯤ ꯃꯇꯝ ꯑꯃ ꯅꯈꯣꯏꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯄꯨꯟꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯏꯔꯥꯡ ꯂꯥꯡꯕꯗꯣ꯫ ꯍꯧꯖꯤꯛꯅ ꯏꯃꯥ ꯏꯆꯥ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯎꯞꯂꯤꯕ ꯁ꯭ꯄꯦꯛ ꯃꯔꯨꯝꯗꯒꯤ ꯔꯦꯛꯁꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯨꯗꯦꯁꯤ ꯃꯤ ꯉꯧꯏ, ꯃꯤ ꯑꯗꯨꯝ ꯋꯥꯡꯏ, ꯁꯕꯥꯟ ꯆꯞ ꯆꯥꯏ꯫ ꯍꯦꯛ ꯎꯕꯗ ꯂꯤꯡ ꯂꯤꯡ ꯂꯥꯎꯕ ꯁꯛ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ, ꯃꯈꯣꯏꯅ ꯈꯔ ꯅꯠꯇꯅ꯫ ꯔꯦꯛꯁꯨ ꯅꯣꯛꯂꯒ ꯇꯞꯂꯛꯅ ꯄꯥꯎꯈꯨꯝ ꯄꯤ, ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯗꯥꯝ, SPꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯁꯨ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗꯅꯤ꯫ ꯍꯥꯏꯌꯨꯅꯤ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯂꯨꯁꯤꯜꯂꯞ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯀꯣꯛꯇꯣ ꯅꯣꯝꯂꯒ ꯍꯥꯏꯔꯤ꯫ ꯔꯦꯛꯁ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯒ ꯄꯨꯔꯛꯂꯤꯕ ꯕꯦꯒ ꯑꯗꯨꯗꯒꯤ ꯆꯦꯟ ꯆꯤꯡꯊꯣꯛꯂꯒ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯂꯧꯊꯣꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯨꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯕ꯭ꯂꯨꯃꯤꯡ ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏ ꯃꯦꯗꯥꯝꯒꯤ ꯔꯦꯁꯤꯗꯦꯟꯁꯀ ꯀꯥ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕꯗꯨ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯕꯤꯜꯗꯤꯡꯒꯤ 4th ꯐ꯭ꯂꯣꯔꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯈꯤ꯫ ꯃꯦꯗꯥꯝ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯁꯨꯗꯦ ꯃꯈꯥ ꯇꯥꯎ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯤ꯫ ꯔꯦꯛꯁ ꯇꯞꯅ,
Panba yaba wari wakhongdi SP Sirna phongdoklage takpirakpana machang oiba wafamda khakta haijagi. Yengbiyu, mangda leiriba fi machet sida wahai konana yauribase leikhidraba angangdugi masadai fangbani. Yengsuludabani mangda leiribado adubu sude tapna yengtharakpada urakle. Wahaidu ubada koksobi kakre. Rex na kari makha tarakpa haiduna yamna thuna yengle. Adubu wafamsi duty gi rule thugairaga Mairabagi ma yenglaga aina lotuna thamjabani. Miya pumnamakta angangdo society haizilaga. Adubu inakta leiriba SP Sir budi khanganingbana aina haizabani. Sir su aigi wakhal chap manana yaya laubagi mahut medamda wahang amani khak hangbagi ayaba lawshi haiduna takpirakpani. Sude surhoni kauri masado taranga mai chatlaga ya khumpham khangde kona thangda taklapna hairi. Kesi society haidana adum loishin kibadi kamdawi bungo. Rex to ngakna yenglei. Mi amagi punsi phawba kaisu leitana khalak bas oibasida thamliba Arun basi phagi natre haiba khangle. Mathak thongbani haiduna so achumbagi nama chongthoklaba police officer ni pakhum pirei aduma bevar kaida. Kesigi in charge ta leiriba officer sai isamak ni mena. Ahan basimadi aina maruki khalaga yenglabaso matung da sigumba thodokse thoklunga hainingai leitabana horakpasida tarai tarai thadokpadi ai pamde. Masimasu natana karigumba yeknaba leirabaso mi phawa halabani makhoisi. Medam amadi imung manungdaso sokloi hainingai leitabana ngaling exida chingnabasing phagalaga arangbado puthokse haijabani. Medangi mafamda kiba madi leire masimasu khangje. Mangda personal threat fangkiba yarabaso chingnadana haibiu. Sude mamonoi minokto achambanate ngarang lan famda changakpa nangna langi machak oiriba achawba maibuldo singsinna bohnarakle khanna adubo masu tabla khumi. Ibunga imasi governor ni aigi mayokta lepa political party ke amas leiribani. Aina leiba party sige against leiriba party ke agi irangna yomlibani noma kangde. Social media sida ngangnariba hunariba adubo imaga ka hina yeknabadi leite. Thangdok ado kanagumba wakhal soinaibe mi amana laknabagum pangthoklambasu oiba yana leiri. Laknabagi mi hatba. Rex na tapna soliba wado sude thaidokna mohane. Thizilurabadi maramgi maram ngaktani. Icham chamna puthoklaga yenglaso angangdo psychopath lerambasu yari. Kanana khangni yumthangnabani do. Aigi iwong ito amadi aikhoigi maongda mathandi pen daduna lawkhiba phirep oirambaso. Tasingna suicide oirambagi possibility so wangi haibanida. Yumfam yaudaba waduda Rex makha tarudre. Magi wakhalda suklusimlagani haibadi khalune. Cooperate pinaduna wa tanagani khandana SP gi matengna lakpani. Adubu aremba tare sudena lotlibase araibo oidre. Adubu ma tumina sulai thokloidori. Asuguma mathong khangdaba case na mahele hina thiziningbaso. Mairabagi curtain amasung note aduga fabric manaramba matang simadi Rex ki thamoi kachin amada thapchilaga thamkhre kanada so haikidre. Achuma pakhom phanglaroi khanglabada Rex to phamlambadagi tapna hawalaga momondoi. Chillama matam kai thokpiranga hongnaba kausilaga unabagi yaba pibibagi hainingai litana thagachari. Tungda siguma thodose thoktana hotnajagi. Madam gi tungda khoi pumnamak leijari. Sude nokladuna hawalakle. Mathauda pukning lopa police officer amagi chapchaba gun yawi isati. Adubu ibungo nokmi torambado chaplep tablap hairi. Asigumba pause matungda amu hana tahangano. Aigi zat sokpa yaba thaudo oirabadi press media gi camera thongzil yodringai nakhoina cover togadabani. Masidagi henjilaknabadi wafamdo aiga tanasi. Rex gyan tare haibaguma kopto amuktang nomi. Achumba wai amani hainaduna matangduna loisinakre. Rex na thokibado nomi ngak inglamdaga rani bu koksilakduna changaktuna leplari. Ichemsi kai matangino. Hozikta makalam lama maithongdo humang kangli. Sur phuina holaga makhatarakduna hairi. Rani yumda security force hengatnaba pau piko. Imphal West SP do aina ruba wari amasaningi haiduna line lo. Hosimal advocate Misra do aigi nakta laktaba yaroi hayo.
ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯕꯦꯗꯅꯥ ꯃꯤꯍꯥꯠꯀꯤ ꯀꯦꯁꯇꯣ ꯑꯃꯨꯛ ꯅꯧꯅ ꯊꯥꯡꯒꯠꯂꯛꯀꯗ꯭ꯔꯥ ꯑꯩ ꯂꯩꯇꯥꯗ꯭ꯔꯦ ꯑꯀꯤꯕ ꯃꯪꯉꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯆꯨꯝꯅꯗ꯭ꯔꯥ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯃꯇꯧꯗꯨꯗ ꯔꯥꯅꯤ ꯀꯔꯤ ꯍꯥꯏꯔꯝꯂꯕꯅꯣ ꯈꯟꯅ ꯏꯉꯛꯉꯛꯂꯤ ꯑꯅꯤꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯎꯡꯂꯤꯉꯩ ꯁꯨꯗꯦꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯈꯣꯟꯖꯦꯜꯗ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨꯝ ꯈꯔ ꯂꯧꯔꯒ ꯍꯥꯡꯂꯒ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯍꯥꯟꯅ ꯈꯪꯈꯤꯕ ꯅꯝꯕꯔ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯧꯁꯥꯒꯨꯝ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯅꯪꯁꯨ ꯃꯤꯅꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯅꯦꯝ ꯑꯋꯥꯡ ꯐꯖꯕ ꯊꯤꯕ ꯈꯔ ꯂꯩꯕꯗꯨ ꯈꯥꯏꯗꯣꯛꯆꯕꯅꯤ ꯄꯔꯤꯈ꯭ꯌꯥ ꯃꯤ ꯂꯤꯁꯤꯡ ꯊꯥꯕꯗ ꯃꯀꯣꯛ ꯃꯊꯪ ꯃꯃꯩ ꯈꯥꯏꯔꯤꯕꯁꯤꯅꯤ ꯅꯔꯥ ꯂꯩꯕ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯀꯌꯥ ꯋꯥꯍꯜꯂꯤ ꯊꯃꯣꯏ ꯀꯌꯥ ꯀꯥꯏꯍꯜꯂꯤ ꯅꯀꯣꯛ ꯃꯃꯩ ꯈꯥꯏꯕ ꯑꯁꯤꯒꯨꯝ ꯐꯠꯇꯕ ꯅꯣꯏꯁꯨ ꯑꯅꯦꯝ ꯑꯋꯥꯡ ꯂꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯤꯕꯅꯤ ꯅꯍꯥꯛꯅꯤ ꯅꯪꯅ ꯆꯤꯝꯕꯥꯜ ꯀꯥꯡꯗ꯭ꯔꯤ ꯃꯈꯩ ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯅꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯗ꯭ꯋꯥꯔꯀꯥꯗ ꯂꯩꯕ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯒꯦꯠ ꯅꯝꯕꯔ 2 ꯑꯦꯗꯚꯣꯀꯦꯠ ꯃꯤꯁ꯭ꯔꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕ ꯂꯥꯛꯑꯣ ꯃꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯁꯨꯗꯦ ꯐꯣꯟꯗꯨ ꯇꯞꯅ ꯊꯝꯈ꯭ꯔꯒ ꯃꯀꯣꯛ ꯄꯥꯏꯔꯒ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟ ꯐꯝꯊꯈ꯭ꯔꯦ ꯅꯕꯨꯡꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯅꯁꯝꯁꯦ ꯑꯃꯨꯕ ꯁꯪꯂꯁꯤ ꯁꯅꯥ ꯍꯣ ꯉꯝꯖꯔꯣꯏꯌꯦ ꯅꯣꯏꯅ ꯂꯤꯁꯤꯛꯂꯛ ꯍꯥꯏꯔꯁꯨ ꯉꯝꯃꯔꯣꯏ ꯃꯤꯅ ꯅꯩꯕ ꯎꯔꯒ ꯏꯃꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤꯁꯦ ꯅꯩꯔꯤꯕ ꯁꯣꯐꯥ ꯑꯃꯃꯝꯗ ꯐꯝꯂꯒ ꯐꯤ ꯊꯣꯛꯂꯝꯕꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯔꯩꯕ ꯔꯥꯅꯤ ꯐꯤ ꯐꯤꯒꯦꯅꯆꯤꯡꯕ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯝꯕꯅꯤ ꯃꯁꯥꯅ ꯇꯤꯡꯊꯣꯛ ꯇꯤꯡꯁꯤꯟ ꯇꯧꯗꯨꯅ ꯆꯈꯥꯏꯔꯛꯂꯒ ꯃꯥꯅ ꯇꯥꯁꯤꯜꯂꯤ ꯐꯤ ꯊꯣꯛꯂꯝꯕꯗꯣ ꯂꯦꯞꯇꯛ ꯇꯧꯔꯒ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯊꯕ ꯁꯝ ꯃꯆꯨ ꯁꯪꯂꯒ ꯍꯦꯛꯇ ꯂꯝ ꯌꯧꯏ ꯍꯥꯏꯔꯣꯏꯅꯦ ꯅꯪꯕꯣ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯈꯤꯇꯪ ꯂꯦꯝꯕꯁꯤ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯕ꯭ꯔꯥꯍꯃꯟ ꯅꯤꯉꯣꯜꯅꯤ ꯑꯁꯦꯡ ꯑꯃꯥꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯥꯏꯔꯝ ꯇꯤꯜꯂ ꯃꯇꯤꯛ ꯆꯥꯅ ꯍꯩꯒꯗꯕ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗꯅ ꯂꯩꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯐꯤ ꯆꯈꯥꯏꯔꯝꯕ ꯅꯨꯄꯤꯗꯣ ꯐꯠ ꯊꯝꯂꯒ ꯃꯃꯥꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯒꯧꯔꯤꯌꯥ ꯀꯟꯗꯕ ꯌꯥꯗꯦ ꯕꯦꯕꯥꯔ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯣ ꯃꯇꯝꯁꯤꯗꯗꯤ ꯆꯠꯅꯗ꯭ꯔꯦ ꯂꯥꯏꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯂꯥꯏ ꯂꯩꯇꯦ ꯏꯃꯥ ꯊꯕꯥꯅ ꯇꯊꯤ ꯇꯊꯤ ꯆꯩꯒꯦ ꯇꯧꯔꯛꯄꯗ ꯅꯟꯗꯔꯥ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯦ ꯍꯧꯔꯕ꯭ꯔꯥ ꯅꯃꯥꯝꯆꯥꯒꯤ ꯍꯧꯅꯕꯤꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯂꯥꯏꯖꯁꯨ ꯃꯆꯤꯡꯒꯗꯨ ꯄꯩꯔꯒ ꯈꯨꯝꯃꯤ ꯄꯄꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕ꯭ꯔꯣ ꯄꯥꯝꯖꯅ ꯁꯪꯂꯤꯕ ꯁꯝ ꯃꯆꯨꯁꯤꯕꯨ ꯑꯃꯨꯕ ꯁꯪꯉꯨ ꯍꯥꯏ ꯀꯣꯛꯁꯦ ꯈꯨꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯅꯟꯗꯔꯥꯁ ꯅꯣꯛꯂꯒ ꯀꯔꯤ ꯏꯆꯥꯒꯤ ꯃꯁꯝ ꯑꯁꯨꯛ ꯐꯖꯔꯤꯁꯤꯕꯣ ꯀꯔꯤꯒꯤ ꯑꯃꯨꯕ ꯁꯪꯒꯗꯧꯔꯤꯕ ꯁꯪꯉꯨ ꯏꯆꯥꯁꯤꯗꯤ ꯄꯥꯅ ꯌꯥꯏ ꯏꯆꯥꯅꯕꯨ ꯍꯥꯏꯔꯗꯤ ꯄꯄꯥꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯊꯕꯥꯗꯤ ꯄꯩꯈ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯖ ꯆꯥꯟꯁ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏꯅꯤꯡꯕ ꯏꯆꯥꯅꯕꯨ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯂꯥꯏꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯂꯞꯅ ꯑꯅꯤꯀꯣ ꯇꯣꯟꯁꯨ ꯍꯌꯦꯡꯗꯒꯤ ꯃꯣꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯅꯤꯕ ꯑꯗꯨꯒ ꯌꯥꯃꯨꯡꯁꯨ ꯑꯁꯣꯝ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯃꯣꯏ ꯃꯔꯛꯇ ꯌꯥꯎꯔꯒꯦꯕ ꯀꯣꯄꯥ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯒꯦꯕ ꯋꯥꯐꯝꯗꯨ ꯅꯟꯗꯔꯥꯖ ꯇꯨꯃꯤꯟ ꯂꯩ ꯊꯕꯥꯅ ꯃꯔꯛ ꯊꯠꯂꯛꯏ ꯍꯩ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯑꯣꯏꯕ ꯌꯥꯒꯗꯕ ꯋꯥ ꯉꯥꯡꯉꯨ ꯅꯌꯨꯝꯗ ꯊꯕꯛ ꯊꯣꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦꯗꯤ ꯀꯩꯅꯣ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪ ꯑꯃꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ ꯇꯝ ꯐꯨꯗꯔꯛꯀꯅꯤ ꯉꯁꯤ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯃꯔꯨꯝ ꯁꯣꯜꯂꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯊꯕꯥꯇꯣꯠ ꯀꯩꯕꯨ ꯀꯩ ꯑꯣꯏꯕꯅ ꯆꯦꯜꯂꯨꯕꯗꯒꯤ ꯀꯩ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯀꯩ ꯐꯠꯇꯕꯤ ꯃꯤꯉꯣꯟꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕꯤ ꯃꯆꯥꯅ ꯁꯣꯟꯕꯗꯨ ꯇꯥꯔꯗꯨꯅ ꯅꯟꯗꯔꯥꯖꯇꯨ ꯅꯣꯛꯏ ꯍꯣꯏꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯔꯨꯞꯁꯤꯡꯗꯤ ꯑꯥꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯁꯤꯗ ꯅꯊꯠꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯆꯠꯂꯨ ꯏꯄꯥꯅ ꯌꯥꯏ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯆꯠꯂꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯅ ꯌꯨꯝꯗ ꯍꯦꯛ ꯂꯩꯌꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯊꯕꯥꯗꯤ ꯏꯁꯧ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯍꯔꯥꯎꯅ ꯃꯄꯥꯗ ꯀꯣꯟꯁꯤꯜꯂꯤ ꯅꯟꯗꯔꯥꯁꯨ ꯅꯣꯛꯄ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯁꯅꯥ ꯂꯥꯏꯖ ꯅꯣꯛꯂꯒ ꯇꯥꯛꯄꯤꯌꯨ ꯄꯤꯇꯥ ꯃꯍꯥꯔꯥꯖ ꯅꯟꯗꯔꯥꯖ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯉꯁꯤꯐꯥꯎ ꯄꯄꯥꯁꯦ ꯏꯆꯥꯅꯕꯨ ꯌꯥꯔꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯏꯀꯣ ꯂꯥꯏꯖ ꯃꯄꯥꯗ ꯉꯥꯊꯔꯝꯕꯗꯨ ꯆꯞ ꯊꯤꯡꯈꯠꯂꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯏ ꯌꯥꯏ ꯂꯣꯏꯅ ꯌꯥꯏ ꯊꯥꯏꯅ ꯇꯦꯡꯅꯧꯄꯜ ꯆꯠꯂꯣꯏ ꯍꯥꯏꯈꯤꯕꯗꯨ ꯈꯛꯅꯤ ꯄꯄꯥꯅ ꯌꯥꯗꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯌꯥꯏ
Isana pama khuding papana loina pangtoi. Isana mo pamle hainadi haujiso ngasiso nangna pama khuding pinaba papa ready leirabani. Thabak satningdrasu toklasu papa isada force taude. Pressure pide chummi ko ipagi sana. Chummi haibago mangak tuno milaisa. Aduni mapa mama oiba ikhoina masabo kaya amushi haiba. Nakhoina haiba khaktang piningi. Nakhoina harauna no puraga aikhoigidi apian manido. Aduda papa se chadagi apama amta ninge nang yaudane cha thoibi. Phi thuklamba thabado mapureibada haifetang yingli. Nan khega manadaba moongduda ngangakpani mahak. Laizadi chumdrikna yagi haibagum mangakto phatnuhat nomi. Nandaso machabu nungsini yinglaga. Athuba matamdane ichabu suluhongnaba papa na khali. Ai khangi nang angang oiri matang matli adubo sana punsi haibase tamba ngamba nate do ngasi paisa nama aikhoi punna haraungna leiba mikupse thangnaba mikupta hakchang asi ut on kibaso aduna papa na khoigi mafam chaba pami mapa na chimba kanglakpaga chap yumkhraba laisani mana unglaga leiringe mama na nakandagi hairagli karino na moi baba so onthona matang sa khidraba wari ama pusilaga ngangbiri hosipo kadaidagi luhong khongdong mangi wari no thaudo amanda lingai sida matha sagadaba wa ama puduna lakbi sibo thabana nganglibado nandraj tasilode langtaknaraba mahak tapthasanambagi wani machada yinglaga amuksu nokmi makhatai isadi maramokpani papa na haibe ilusana hojikdine voice thoklaglaga leirabasini nang ba menjor so mamo pamlabagi wa tatana hairi nang bu tarai thadokadoriba asisune makhoi oibagini nandana ning tawraga leiruga doribani yumsida leibaga karisu khenagadaba leiti wakhal munna khalo papa di yari haidana khalage ko haina nandaras to tapna hawatkhre laisa so mamada tathatta inglei mamangda masi matang yama panakhre hainakhre adubu ngasigum serious oina hairakiba leitri ngakpa haibabo khamthingli wahang amaso lai mapana hairamliba wasi mahak yaba ngamgadoribra thabado wangangaktre machabu tathi chaibado tawkhidre phamlambadagi tapna hogolaglaga masagi manakta lai angakpana ungliba masagi pukning phathabo oina makokta tapna nanthabi athoiba pami ahenbada ngawi lan khuding atangbani mingsat haibadi omorni lan pumnamaki athoibadi ichani ahenba pumnamaktagi henbadi icha haibadu oiramle athoiba khudingmaki mamangda ichabu hena thoibadi leitedo isagi damak sibakide ichagi damak hingdaba sungamde ai sirabasu ichade hingdaba yade karigumba hingba tarabasu ichagi damak hingani apabaso phatabaso athibaso phajabaso hangoiba hainaba thidaba lepa tabani ichagi dama lanthingnaba tabani horakpa lan khudingma kalen mabu kanthoklanga ingagi manil fangling male itha thajadana ingit amatta piramda nongsi jiri hekta chutharakpagi matau ama tauri nak yeta leiba ahobasing adudagi lamhen mamalang sisilaktuna mafamdo pungingi ingale nongna thili chubana mi itak tai ward singda masagi kada ayambana loina leinei general ward athengmagi round chatlamlaga ngaho hallway paringduda tapna chatli mairaba nungsit yauna churiba atapanongi makupsingna nageta humjilai amungmo matha pumna magloirakpa wakhalda ingtharaklaba mikupsida thamoida leibi mahakna wakhalda hangat handa chatpa horakle mairaba dofetawna phone puthoklanga laisada call tawi laibak favana block hanglamle phone di pairakle adubo sorhanbagi khonjel faw tahalaktabaduda tablapna kawi sana khomlakte nupino sorry bai khali hojikso nahan film yengruranga lehau pirumadagi laisa wa ngangkide maduda tasengna sorry boy ningduna tabla amu hairi themagum nangna lehaudo
ꯑꯗꯣ ꯌꯥꯝ ꯄꯥꯝꯂꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯐꯔꯦꯁꯦ ꯁꯥꯎꯔꯅꯨꯕ ꯌꯥꯝꯃꯨꯡꯅ ꯁꯣꯏꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ 100 ꯔꯣꯁ ꯕꯣꯀꯦ ꯄꯤꯌꯣꯔꯥ ꯇꯨꯂꯤꯞ ꯑꯣꯏꯅ ꯄꯤꯌꯣꯔꯥ ꯉꯥꯏꯈꯣ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯒꯤ ꯋꯥꯔ ꯃꯔꯛꯁꯤꯗ ꯇꯨꯂꯤꯞꯇꯨꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤ ꯖꯦꯜꯗ ꯆꯪꯂꯁꯨ ꯇꯦꯛ ꯇꯦꯛ ꯂꯥꯎꯕ ꯐꯖꯕ ꯇꯨꯂꯤꯞ ꯃꯄꯨꯜ ꯑꯃ ꯊꯤꯔꯨꯕ ꯇꯥꯔꯦꯗꯅ ꯂꯥꯏꯁꯗꯣ ꯅꯣꯛꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯅꯣꯛꯇꯦ ꯃꯥꯒꯤ ꯃꯣꯟ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯃꯩꯔꯥꯕꯅ ꯄꯤꯔꯛꯄ ꯂꯩꯍꯥꯎꯗꯣ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯃꯀꯣꯛꯇꯣ ꯎꯔꯨ ꯎꯪꯂꯒ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯩꯍꯥꯎꯕꯨ ꯀꯅꯥꯅ ꯄꯤꯅꯒꯦ ꯍꯅꯨꯕꯔꯣ ꯌꯥꯝꯕꯨꯡꯕꯣ ꯐꯖꯕ ꯂꯩ ꯉꯥꯛꯇ ꯄꯤꯅꯕꯅꯤ ꯅꯪꯒꯤꯁꯤꯕꯨ ꯂꯩꯍꯥꯎ ꯐꯖꯗꯦ ꯍꯥꯏꯔꯅꯦ ꯐꯖꯗꯕꯩ ꯋꯥ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯆꯥꯡꯗꯨꯒꯤ ꯋꯥꯅꯤ ꯅꯣꯏ ꯂꯤꯟꯗꯥꯗ ꯑꯣꯏꯔꯗꯤ ꯔꯦꯗ ꯔꯣꯁꯇꯣ ꯐꯖꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯅꯤꯅꯦ ꯑꯩ ꯑꯣꯏꯕꯅꯤꯅ ꯅꯣꯡꯃ ꯊꯝꯕꯗ ꯄꯠꯀꯗꯕ ꯂꯩꯍꯥꯎꯁꯦ ꯁꯤ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯁꯥꯎꯔꯪ ꯇꯧꯔꯒ ꯉꯥꯡꯂꯝꯂꯒ ꯂꯥꯏꯁꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯍꯥꯎꯗꯣ ꯑꯣꯏ ꯊꯪꯕ ꯆꯨꯕꯥꯗꯨꯒꯤ ꯅꯥꯀꯣꯡꯗ ꯄꯥꯟꯅꯅ ꯁꯠꯊꯦꯠꯆꯤꯟꯈꯤ ꯃꯥꯒꯤ ꯏꯁꯧꯗꯣ ꯅꯣꯛꯃꯤ ꯇꯥꯔꯝꯕꯅꯤ ꯅꯨꯄꯥꯗꯣ ꯆꯞ ꯂꯦꯞꯂꯒ ꯃꯃꯤꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯤꯠꯅ ꯎꯕ ꯈꯨꯠꯅ ꯁꯣꯛꯄ ꯉꯝꯗꯕꯅꯤ ꯊꯃꯣꯏꯗ ꯐꯥꯎꯒꯗꯕꯅꯤ ꯑꯩꯅ ꯅꯐꯝꯗ ꯂꯣꯟꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛꯇꯨꯅꯤ ꯃꯁꯦ ꯅꯪꯒꯤ ꯊꯃꯣꯏꯅ ꯐꯥꯎꯒꯗꯕꯅꯤ ꯑꯁꯤ ꯅꯪꯒꯤ ꯃꯤꯠꯅ ꯎꯕ ꯁꯣꯛꯄ ꯈꯨꯠꯅ ꯁꯣꯛꯄ ꯐꯥꯎꯂꯤꯕ ꯃꯃꯤ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯕꯩ ꯃꯒꯨꯟ ꯂꯦꯞꯄꯗꯤ ꯊꯃꯣꯏꯗꯣ ꯈꯪꯃꯜꯂꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯋꯥꯍꯩꯁꯤꯡꯗꯨ ꯑꯥꯔꯊ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯔꯣꯏꯕꯗ ꯌꯦꯞꯂꯛꯄ ꯃꯤꯡꯗꯨꯅ ꯅꯨꯄꯤꯗꯨ ꯉꯥꯎꯍꯜꯂꯤ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗꯦ ꯋꯥꯍꯩ ꯑꯃꯠꯇ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯍꯨꯠꯇꯨꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯑꯣꯏꯕꯅ ꯇꯔꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯈꯟꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯕꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯂꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯆꯨꯝꯕ ꯐꯖꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯆꯨꯝꯕ ꯋꯥꯍꯩꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯐꯖꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯊꯥꯖꯕ ꯃꯥꯡꯂꯕ ꯃꯤꯁꯛ ꯑꯗꯣ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯂꯥꯟꯅꯩ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯤ ꯑꯉꯥꯎꯕꯣ ꯁꯣꯅꯨꯆꯨꯕꯣ ꯂꯣꯜꯍꯧꯔꯣ ꯅꯪꯒꯤ ꯆꯣꯏꯔꯣꯜ ꯂꯣꯟꯒꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯕ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯀꯅꯣ ꯌꯥꯝ ꯅꯩꯕ ꯁꯥꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯡꯗ ꯗꯣꯡ ꯂꯨꯍꯣꯡꯕꯤꯒꯦ ꯇꯥꯃꯣꯒꯤ ꯃꯥꯇꯣꯞ ꯁꯤꯗ꯭ꯔꯤꯉꯩ ꯑꯩꯁꯨ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯅꯃꯤꯠ ꯄꯤꯛꯅ ꯌꯦꯡꯉꯨ ꯋꯥ ꯇꯥꯅꯕ ꯑꯝꯇ ꯌꯥꯗꯕ ꯑꯔꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯊꯝꯂꯤꯗꯣ ꯑꯔꯣꯠꯄꯅ ꯍꯦꯟꯃꯟꯗꯅ ꯅꯣꯡꯃꯗꯤ ꯌꯥꯝꯕꯨꯡ ꯅꯪ ꯅꯁꯥꯕꯨ ꯊꯤꯕ ꯈꯪꯖꯔꯛꯑꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯀꯣ ꯊꯝꯃꯛꯑꯦ ꯅꯪꯒꯤ ꯆꯣꯔꯣꯜ ꯇꯥꯅꯤꯡꯗꯦ ꯃꯆꯤꯟ ꯃꯆꯥꯗꯨꯗꯒ ꯂꯥꯡꯂꯝꯒꯗꯕ ꯏꯁꯧꯗꯣ ꯃꯤꯠꯇ ꯁꯪ ꯎꯔꯤ ꯃꯩꯔꯥꯕ ꯌꯧ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯣ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯐꯣꯟꯗꯨꯗ ꯌꯦꯡꯂꯛꯏ ꯅꯣꯛꯃꯤ ꯇꯧꯔꯕꯁꯨ ꯑꯉꯥꯎꯕꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯆꯜꯗ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯃꯗꯤ ꯀꯣꯛꯇ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯃꯩꯔꯥꯕ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯄꯩꯔꯒ ꯊꯝꯂꯤꯕ ꯑꯔꯣꯠꯄꯁꯤꯅ ꯅꯣꯡꯃꯗꯤ ꯏꯁꯥꯐꯥꯎ ꯊꯤꯕ ꯈꯪꯖꯔꯛꯑꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯞꯅ ꯁꯣꯜꯂꯤꯉꯩ ꯃꯦꯁꯦꯖ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯂꯥꯏꯖꯒꯤꯅꯤ ꯇꯥ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯏꯁꯧꯕꯨ ꯂꯥꯡꯂꯤꯕꯅꯣ ꯈꯟꯗꯨꯅ ꯕꯕꯥꯅ ꯗꯥꯃꯣꯏꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏꯅꯤ ꯊꯥꯖꯗ꯭ꯔꯒ ꯕꯕꯥꯗ ꯍꯪꯖꯧ ꯑꯩꯅ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯂꯩꯆꯕꯤ ꯊꯥꯅ ꯀꯦꯔꯒ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯐꯝꯂꯤ ꯍꯥꯏꯔꯒ ꯏꯈꯨꯠꯅ ꯂꯦꯡꯕ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯀꯥꯡꯈꯠꯂꯒ ꯅꯣꯛꯃꯤ ꯗꯥꯕꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯨꯟꯗꯣ ꯍꯨꯛꯄꯗꯣ ꯃꯥꯝꯇꯣꯞ ꯃꯔꯨꯝꯗꯒꯤ ꯌꯥꯝꯕꯨꯡꯗ ꯊꯃꯣꯏꯗ ꯃꯩꯒꯤ ꯁꯤꯡ ꯐꯨꯝꯂꯒ ꯂꯣꯟꯅ ꯌꯦꯡꯉꯛꯑꯣ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯒꯤ ꯋꯥꯠ ꯑꯃꯃꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯣꯛꯇ ꯑꯃꯃꯝ ꯍꯥꯞꯆꯤꯟꯗꯨꯅ ꯁꯤꯟ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯤ ꯅꯨꯄꯥꯗꯣ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯃꯤꯠꯃꯥꯡꯗ ꯁꯪ ꯊꯣꯛꯄꯒꯨꯝ ꯐꯟ ꯆꯣꯡꯊꯣꯔꯛꯂꯕꯗ ꯃꯩꯔꯥꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯗꯨꯅ ꯃꯃꯤꯠꯇꯣ ꯈꯪꯎꯏ ꯎꯏꯁꯤꯜꯂꯤ